Incredible Story Manipur ngasisu aigi nuksiraba viewersinggidamak 2024 da release tawkhiba Sundaram Master gi movie puduna laksari. Movie asina fangkhiba rating khara pallabada IMDb rating da 10 gi manungda 6.1, Times of India da 5 gi manungda 3, Google users na 82% like pikhiba movie amani. Fare adudi mayam film asigi samlapa wari pandabida movie romdo oina mai onsilasi. Movie asina horakpada ikoina Sundaram haina khangnaba English ki teacher amabu uba fangi. Mahak jungle amada fauduna khungang amatana laami. Karigidamak mana khungang asida laklibano hairabadi mahak asi oja oinabagidamak khungang asida posting tharakpo oirami. Maram asidagi khungang asigi lambi su khangdabana magi mobile phone aduda GPS on tawduna adumak laami. Asumna mana adum lakpa matamda waraduna ngaihaksu pothaduna karigumba kharabu amuk charammi. Ngaihak potharaba matungda Sundaramna amuk makhatana magi khongchat adu chatpa horami. Mana asum lakpa matamda post box amabu thengnarami. Post box asi uba matamda Sundaram aduki matig yamna haraurami. Maramdi magi wakhanda khalami adudi manak nakba aswaida mana lakliba khungang asi soidana leiramlagani. Maram asina khungangi miyoising asi thengnaragani haiduna magi wakhanda khalami. Aduga matang asida mayamda karigumba amatanga haijaramge adudi postbox asi mayamna ningsingbihau. Postbox asigi marumda film asigi loirakpada karigumba wafam kharasu sungsoi soidana khanglakhigani. Asidagi makhatana Sundaramna adumak GPS aduda yengduna lakpa matamda magi lambi adu mafam aduda loikhirami. Mana ngasaidagi GPS asida yengduna lakliba lambi asidi Sharanaba lambi ama oiduna leirami. Magi satfam lambi adu matang swaida loikhirami. Matam asida Sundaram aduki matig yamna matha sarami. Aduga mana leiriba mafam asida turel asowa amasu leirami. Turel asigi nakanda tribe kangbu mamai mamit khumba kangbu amabu leiba adu Sundaramna urami. Makhoising adu uba matamda ma aduki matig yamna kirami. Asidagi Sundaramna magi bag adudagi mi jekpa si amabu puthoami. Aduga mafam aduda leiriba tribe sing adugi mafamda ulammi. Sundaramna si adu uluba adudagi mafam aduda leiriba tribe sing aduna ten amabu kapaami. Ten aduna hek kapakhibadagi turen aduda ching mathaktagi thong amabu kelaktuna turen aduda thong amabu tharaklami. Thong asigi mating loduna Sundaram adu turen adubu lanthoraklami. Nakal amaromda amuk Sundaramna oja oiramba school aduda makhoigi staff sing adu asumna wari sanarami. Makhoina asumna hainarami adudi Aikoigi principal asina karigidamak Sundarambu khungang aduda tharibano aduga aikoibuna khungang aduda thadabi mafam asida adumak thamliba karigino haiduna makhoi mayam marak adudagi ojanupi amana phagi tawduna asumna hairi aikoigi principal asi yamna mui aduna Sundaramsu yamna mubanina maga masak manai haiduna khungang aduda Sundaram khaktabu tharibani haiduna asidagi nakal amaromda amuk Sundaram adu makhoigi khungang aduda yoduna khungang aduda mabu security kaya ama tawduna thambirami. Aduga mafam asida leiriba nupising adunadi Sundaramgi mafamda aduki matig yamna munna yengduna leirami. Maramdi mafam asida leiriba makhoisingna khalami adudi mafam asida lakliba miyoi asi makhoiga manadaba atopa miyoi amani haiduna. Aduga amuksu nupising aduna Sundaramda aduki matig yamna munna yengladuna Sundaram asi makhoigi dream husband ni haiduna khalami. Karigidamak makhoina asumna khalibano hairabadi mafam asida leiriba miyoising asidi atopa mafamda taunariba thabak thaurom khudimak kari amata khanglamde makhoigi thokpa adumak makhoigi satnabi adu tawduna adumak leibani. Maram asina mafam asida anauba miyoi ama lakpa matamda karigidamak makhoigi mafam asida laklibano haibasi makhoina karisu khangjallude. Asidagi makhoigi mafam aduda Sundaramgidamak leinaba mafam amasu pibirami. Numidangi matamda Sundaramna makhoigi pardangi mafamda letter amabu irami. Letter aduda asumna mana irami. Aina posting tabagidamak chatliba mafam aduda ai yaure. Maram asina mafam asida leiriba miyoi khudingmakpu aina fajana aigi tawbam thokpa ithausing asi ningthijana tawrage. Aduga aina mafam asidagi halaklaba matungda ai asi dio oibagi letter adu iduna thamu haiduna letter aduda irami. Sundaramna karigidamak mafam asida plan tawduna lakhibano haiba asigi matangdasu amuk aikoida flashback ta amuk pusalai. Sundaramgi flashback na horakpada Sundaram asi luhongnabagidamak masak matau yamna fajarabi nupi amabu hainaba chalami. Adubu Sundaramdi masak thibagi mathakta maga haina singnariba nupi adu fajaba thiba adugi thoidokpa magi masada khalamde. Adubu magi wakhandadi chaba thakpa asi khaktamak adumak khanduna leirami.
ꯑꯗꯨꯒ ꯁꯨꯟꯗꯔꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯗꯍꯦꯖ ꯌꯥꯝꯅ ꯄꯥꯝꯕ ꯅꯨꯄꯥ ꯑꯃꯕꯨ ꯑꯣꯏꯔꯝꯃꯤ꯫ ꯗꯍꯦꯖ ꯍꯥꯏꯔꯕꯗꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯄꯩꯁꯥ ꯂꯧꯕ ꯑꯁꯤꯕꯨꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯨꯟꯗꯔꯝꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯒꯤ ꯃꯐꯝꯗ ꯁꯨꯟꯗꯔꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯉꯣ ꯍꯥꯏꯔꯕꯗꯤ ꯑꯩꯗꯤ ꯕꯥꯏꯠ ꯑꯃꯕꯨ ꯂꯩꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯁꯨꯟꯗꯔꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯀꯔꯤꯒꯨꯝꯕ ꯕꯥꯏꯠ ꯑꯗꯨ ꯂꯩꯕ ꯇꯥꯔꯒꯗꯤ ꯔꯣꯌꯦꯜ ꯏꯟꯐꯤꯜ ꯕꯨꯂꯦꯠ ꯅꯠꯇ꯭ꯔꯕꯗꯤ ꯊꯧꯔꯣꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯟꯗꯔꯝꯒꯤ ꯃꯃꯥꯅꯗꯤ ꯁꯨꯟꯗꯔꯝꯒꯤ ꯃꯐꯝꯗ ꯗꯍꯦꯖ ꯂꯧꯗꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯟꯗꯔꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯃꯥꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯒꯤ ꯂꯝꯒꯤ MLA ꯑꯗꯨ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯑꯣꯏꯔꯝꯃꯤ꯫ MLA ꯑꯗꯨꯅ ꯁꯨꯟꯗꯔꯝ ꯑꯁꯤꯕꯨ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯀꯧꯁꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ MLA ꯑꯁꯤꯅ ꯁꯨꯟꯗꯔꯝꯒꯤ ꯃꯐꯝꯗ ꯑꯣꯐꯔ ꯑꯃꯕꯨ ꯄꯤꯔꯛꯑꯝꯃꯤ꯫ ꯁꯨꯟꯗꯔꯝꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯂꯥꯞꯅ ꯈꯨꯡꯒꯪ ꯑꯃꯕꯨ ꯂꯩ꯫ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤꯔꯥꯌꯦ ꯃꯦꯇꯥ ꯀꯧꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤ ꯅꯪꯅ ꯍꯥꯟꯅ ꯇꯥꯔꯝꯕꯁꯨ ꯌꯥꯏ, ꯇꯥꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯇꯩ ꯀꯔꯤ ꯑꯃꯠꯇꯒꯤ ꯅꯠꯇꯦ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯑꯩꯅ ꯏꯪꯂꯤꯁꯀꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯊꯥꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯕꯨ ꯈꯪꯗꯕꯤꯗ ꯑꯗꯨꯃꯛ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯈꯛꯇꯃꯛ ꯈꯪꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯕꯨ ꯎꯅꯕ ꯆꯠꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯪꯂꯤꯁꯀꯤ ꯑꯣꯖꯥ ꯑꯃꯕꯨ ꯀꯧꯔꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯀꯧꯔꯛꯂꯤꯕ ꯑꯣꯖꯥ ꯑꯁꯤ ꯅꯪꯕꯨ ꯑꯣꯏꯅ ꯆꯠꯂꯨ ꯍꯥꯏꯗꯨꯅ MLA ꯑꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ MLA ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯟꯗꯔꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯣꯛꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ MLA ꯑꯗꯨꯒꯤ ꯃꯐꯝꯗ ꯁꯨꯟꯗꯔꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯏꯪꯂꯤꯁꯀꯤ ꯑꯣꯖꯥ ꯑꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯑꯩꯗꯤ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯀꯤ ꯑꯣꯖꯥ ꯑꯃꯅꯤ꯫ ꯑꯗꯨꯒ ꯌꯦꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯏꯪꯂꯤꯁꯀꯤ ꯑꯣꯖꯥꯗꯤ ꯒ꯭ꯔꯥꯎꯟ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯏꯪꯂꯤꯁꯀꯤ ꯑꯣꯖꯥ ꯑꯁꯤꯗ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ MLA ꯑꯗꯨꯒꯤ MFꯝꯗ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ MLA ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯣꯏ, ꯑꯩꯁꯨ ꯈꯪꯏ ꯅꯪ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯀꯤ ꯑꯣꯖꯥ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛ ꯈꯜꯂꯤꯕ ꯑꯁꯤ ꯃꯔꯝ ꯆꯥꯎꯅ ꯂꯩ꯫ ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯟꯅꯔꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤ ꯁꯛꯁꯦꯁ ꯑꯣꯏꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯐꯖꯅ ꯍꯣꯠꯅꯒꯗꯧꯕꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅ ꯄꯨꯟꯁꯟꯅꯕꯒꯤꯗꯃꯛ ꯅꯪꯅ ꯊꯧꯔꯝ ꯑꯗꯨ ꯁꯤꯟꯒꯗꯧꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ MLA ꯑꯗꯨꯅ ꯁꯨꯟꯗꯔꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ, ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯉꯝꯂꯕꯗꯤ ꯃꯊꯪꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯑꯩꯒꯤꯗꯃꯛ ꯀꯦꯟꯗꯤꯗꯦꯠ ꯃꯁꯤꯡ ꯌꯥꯝꯅ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯕꯛ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯇꯨꯅ ꯐꯖꯅ ꯇꯧꯕ ꯉꯝꯂꯕꯗꯤ ꯅꯪꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯪꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯒꯤ DEO ꯍꯥꯞꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ DEO ꯍꯥꯏꯕꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯏꯗꯨꯀꯦꯁꯟ ꯑꯣꯐꯤꯁꯥꯔ ꯍꯥꯏꯕꯅꯤ꯫ MLA ꯑꯗꯨꯅ ꯁꯨꯟꯗꯔꯝꯒꯤ ꯃꯐꯝꯗ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯔꯕꯁꯨ ꯁꯨꯟꯗꯔꯝꯗꯤ MLA ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯔꯥꯎꯕ ꯐꯥꯎꯔꯝꯗꯦ꯫ MLA ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯟꯗꯔꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠꯁꯛ ꯑꯃ ꯂꯩ ꯍꯥꯏꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯅꯁꯨ ꯈꯪꯕ ꯉꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯁꯤ ꯅꯪꯅ ꯈꯪꯗꯣꯔꯛꯀꯗꯧꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯆꯤꯊꯤ ꯑꯃꯕꯨ ꯊꯥꯔꯛꯀꯗꯧꯕꯅꯤ꯫ ꯆꯤꯊꯤ ꯑꯗꯨꯁꯨ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯂꯦꯇꯔ ꯕꯣꯛꯁ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯊꯥꯔꯛꯀꯗꯧꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ MLA ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯒ ꯌꯥꯝꯅ ꯇꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯤꯕ ꯆꯠꯅꯕꯤ, ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯑꯞꯗꯦꯠ ꯑꯗꯨ ꯂꯦꯇꯔꯗ ꯏꯗꯨꯅ ꯄꯤꯔꯛꯀꯗꯧꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯨꯟꯗꯔꯝ ꯑꯗꯨ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ DEO ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯁꯨꯟꯗꯔꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯕꯅ ꯃꯍꯥꯛꯅ DEO ꯑꯣꯏꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯅ ꯀꯔꯤꯒꯨꯝꯕ DEO ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯈꯣꯏꯒꯤ MLA ꯑꯁꯤꯅ ꯁꯨꯟꯗꯔꯝꯒꯤ ꯃꯐꯝꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯆꯠꯅꯕꯒꯤꯗꯃꯛ ꯊꯥ 6ꯀꯤ ꯃꯇꯝ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯨꯟꯗꯔꯝ ꯑꯁꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯄ꯭ꯔꯖꯦꯟꯠ ꯁꯤꯟꯗ ꯂꯥꯛꯇꯨꯅ ꯁꯨꯟꯗꯔꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯁꯨꯟꯗꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯟꯗꯔꯝꯅ ꯆꯠꯀꯗꯧꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯗꯨꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫
ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯟꯗꯔꯝꯅ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯑꯗꯨ ꯍꯧꯅꯕꯒꯤꯗꯃꯛ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯍꯥꯟꯕ ꯀ꯭ꯂꯥꯁ ꯑꯗꯨ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯜꯐꯥꯕꯦꯠ ꯇꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯁꯨꯟꯗꯔꯝꯅ ꯇꯥꯛꯂꯤꯕꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯁꯨꯟꯗꯔꯝꯅ ꯃꯈꯥ ꯇꯥꯅ ꯏꯪꯂꯤꯁꯀꯤ ꯁ꯭ꯄꯦꯂꯤꯡꯁꯤꯡꯕꯨ ꯇꯥꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯁꯨꯟꯗꯔꯝꯅ ꯑꯗꯨꯃꯛ ꯏꯪꯂꯤꯁꯀꯤ ꯁ꯭ꯄꯦꯂꯤꯡ ꯇꯥꯛꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯗꯣꯡꯀꯤꯒꯤ ꯁ꯭ꯄꯦꯂꯤꯡ ꯑꯁꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯇꯥꯛꯁꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯕ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯑꯃꯅ ꯁꯨꯟꯗꯔꯝꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "What are you doing, man?" ꯍꯅꯨꯕ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯟꯗꯔꯝ ꯑꯗꯨ ꯃꯁꯥꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯈꯟꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯏꯪꯂꯤꯁ ꯑꯁꯤ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯏꯪꯂꯤꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯟꯗꯔꯝ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯟꯗꯔꯝꯒꯤ ꯃꯐꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪ ꯑꯁꯤ ꯑꯁꯦꯡꯕ ꯏꯪꯂꯤꯁꯀꯤ ꯑꯣꯖꯥ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯗ ꯄ꯭ꯔꯨꯐ ꯄꯤꯒꯗꯧꯕꯅꯤ" ꯍꯥꯏꯗꯨꯅ ꯁꯨꯟꯗꯔꯝꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯏꯪꯂꯤꯁꯀꯤ ꯑꯣꯖꯥ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯄ꯭ꯔꯨꯐ ꯇꯧꯅꯕꯒꯤꯗꯃꯛ ꯇꯦꯁ ꯇꯧꯕ ꯑꯁꯤ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯝ ꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯇꯦꯁ ꯑꯁꯤꯗ ꯅꯪꯅ ꯐꯖꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯒꯗꯤ ꯅꯪ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯇꯦꯁ ꯑꯁꯤꯗ ꯅꯪꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯎ ꯑꯁꯤꯗ ꯅꯪꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯍꯥꯠꯇꯣꯛꯀꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯨꯟꯗꯔꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯔꯝꯃꯤ ꯑꯗꯨꯗꯤ ꯃꯥꯅ ꯍꯥꯟꯅꯗꯒꯤ ꯌꯥꯠꯇꯨꯅ ꯂꯥꯛꯂꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯥꯏꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯨꯟꯗꯔꯝꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯂꯝꯕ ꯀꯌꯥꯁꯤꯡ ꯑꯗꯨ ꯃꯇꯦꯡ ꯀꯔꯤ ꯑꯃꯠꯇ ꯄꯥꯡꯂꯝꯗꯦ꯫ ꯑꯗꯨꯒ ꯁꯨꯟꯗꯔꯝ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯍꯟꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯕ ꯑꯣꯖꯥ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯕꯨ ꯁꯨꯟꯗꯔꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯖꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯁꯨꯟꯗꯔꯝꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕ ꯑꯁꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯤ"꯫ ꯑꯣꯖꯥꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯁꯨꯟꯗꯔꯝꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, "ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯍꯥꯟꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯍꯥꯟꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃꯨꯕ ꯃꯣꯔꯣꯛ ꯑꯃꯕꯨ ꯑꯩꯈꯣꯏꯒꯤ ꯖꯪꯒꯜꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯐꯪꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯣꯔꯣꯛꯁꯤꯡ ꯑꯗꯨꯕꯨ ꯂꯧꯅꯕꯒꯤꯗꯃꯛ ꯕ꯭ꯔꯤꯇꯤꯁꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯇꯨꯅ ꯕ꯭ꯔꯤꯇꯤꯁꯁꯤꯡꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯥꯝꯂꯤꯕ ꯑꯃꯨꯕ ꯃꯣꯔꯣꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗꯗꯤ ꯀꯔꯤꯁꯨ ꯃꯃꯜ ꯂꯩꯇꯦ, ꯑꯗꯨꯒ ꯀꯔꯤꯁꯨ ꯁꯤꯖꯤꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯃꯨꯕ ꯃꯣꯔꯣꯛꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤꯗꯒꯤ ꯕ꯭ꯔꯤꯇꯤꯁꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯑꯣꯠꯄ ꯅꯩꯕ ꯀꯌా ꯑꯃ ꯇꯧꯔꯝꯕ ꯑꯗꯨ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯕ ꯃꯣꯔꯣꯛ ꯑꯗꯨ ꯄꯨꯔꯕ ꯃꯇꯨꯡꯗ ꯕ꯭ꯔꯤꯇꯤꯁꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯕ꯭ꯔꯤꯇꯤꯁꯁꯤꯡ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯏꯪꯂꯤꯁ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯏꯪꯂꯤꯁ ꯈꯪꯉꯝꯕ ꯇꯥꯔꯒꯗꯤ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯃꯈꯣꯏꯗ ꯇꯣꯔꯆꯔ ꯀꯌꯥ ꯑꯃ ꯇꯧꯔꯝꯂꯤꯕ ꯑꯁꯤ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯄꯤꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯃꯈꯣꯏꯁꯨ ꯅꯦꯅꯥ ꯇꯥꯅ ꯂꯩꯍꯧꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯏꯪꯂꯤꯁ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯍꯩꯇꯕ ꯌꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯏꯪꯂꯤꯁ ꯑꯁꯤꯕꯨ ꯇꯝꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯐꯥꯎꯕ ꯏꯪꯂꯤꯁ ꯐꯖꯅ ꯍꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯣꯖꯥ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯪꯂꯤꯁ ꯐꯖꯅ ꯉꯥꯡꯕ ꯍꯩꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯤ ꯂꯩ꯫ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯏꯪꯂꯤꯁꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯅ ꯉꯥꯡꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯏꯪꯂꯤꯁ ꯉꯥꯡꯕ ꯍꯩꯖꯔꯒꯁꯨ ꯏꯪꯂꯤꯁ ꯑꯁꯤ ꯏꯕ ꯑꯃꯠꯇ ꯍꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯏꯪꯂꯤꯁꯀꯤ ꯑꯣꯖꯥ ꯑꯃꯕꯨ ꯄꯥꯝꯂꯤꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯣꯖꯥꯅ ꯁꯨꯟꯗꯔꯝꯒꯤꯗꯃꯛ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯕꯤꯔꯝꯃꯤ, ꯑꯗꯨꯗꯤ ꯃꯥꯒꯤ ꯊꯥꯒꯗꯧꯔꯤꯕ ꯇꯦꯁ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯅꯕꯒꯤꯗꯃꯛ꯫ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯠꯂꯛꯑꯝꯃꯤ꯫ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯁꯨꯟꯗꯔꯝ ꯑꯗꯨ ꯃꯥꯒꯤ ꯇꯦꯁ ꯑꯗꯨ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯦꯁ ꯑꯁꯤ ꯊꯥꯕ ꯃꯇꯝꯗ ꯁꯨꯟꯗꯔꯝ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯝꯃꯤ꯫ ꯇꯦꯁ ꯑꯁꯤꯕꯨ ꯁꯨꯟꯗꯔꯝꯅ ꯄꯥꯁ ꯇꯧꯕ ꯑꯁꯤꯗꯒꯤꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯨꯟꯗꯔꯝꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯂꯥꯟꯅ ꯎꯔꯨꯔꯦ꯫ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ" ꯍꯥꯏꯗꯨꯅ ꯁꯨꯟꯗꯔꯝꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯟꯗꯔꯝꯅ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯅꯕꯒꯤꯗꯃꯛ ꯃꯥꯅ ꯄꯣꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯄꯤꯊꯣꯛꯇꯨꯅ
ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯍꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯨꯟꯗꯔꯝꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯅꯤꯌꯥ ꯀꯧꯕ ꯅꯨꯄꯤ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯅꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯁꯨꯟꯗꯔꯝꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯇꯥꯡꯂꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯨꯟꯗꯔꯝꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯃꯥꯅ ꯈꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯛꯁꯦꯁ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯅꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯁꯨꯟꯗꯔꯝꯕꯨ ꯆꯤꯡ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯤꯡꯄꯥꯠ, ꯇꯨꯔꯦꯟ, ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯑꯁꯤꯕꯨ ꯁꯨꯟꯗꯔꯝꯒꯤ ꯃꯐꯝꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯐꯖꯔꯕ ꯎꯆꯦꯛ ꯋꯥꯌꯥ, ꯆꯤꯡꯄꯥꯠ, ꯇꯨꯔꯦꯟꯁꯤꯡ ꯑꯁꯤꯕꯨꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯇꯥꯡꯂꯕ ꯄꯣꯠꯁꯛꯁꯤꯡ ꯍꯥꯏꯔꯤꯕꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯁꯨꯟꯗꯔꯝꯅ ꯅꯣꯛꯇꯨꯅ ꯅꯨꯄꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯇꯥꯡꯂꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯅꯠꯇꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯁꯨꯟꯗꯔꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, "ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅ ꯃꯔꯨ ꯑꯣꯏꯗꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯟꯗꯔꯝꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ "ꯅꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠꯁꯛ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠꯁꯛꯇꯤ ꯅꯪꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤꯗꯃꯛ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯁꯨꯟꯗꯔꯝꯕꯨ ꯄꯥꯝꯃꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯁꯨꯟꯗꯔꯝꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯁꯨꯟꯗꯔꯝ ꯑꯁꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯀꯔꯤ ꯑꯃꯠꯇ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯖꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯁꯨꯟꯗꯔꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯁꯨꯟꯗꯔꯝꯅ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, "ꯅꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯁꯛ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ?" ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥꯅ ꯁꯨꯟꯗꯔꯝꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯁꯤ ꯀꯨꯔꯗꯦꯕꯤꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯨꯔꯗꯦꯕꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯟꯗꯤꯔꯗ ꯊꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯖꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯨꯟꯗꯔꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯟꯗꯤꯔꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯟꯗꯤꯔ ꯑꯗꯨꯗ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯁꯨꯟꯗꯔꯝꯅ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯁꯨꯟꯗꯔꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏꯒꯤ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯑꯩꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯂꯩꯍꯧꯗꯦ" ꯍꯥꯏꯔꯝꯃꯤ꯫ ꯁꯨꯟꯗꯔꯝꯒꯤ ꯃꯐꯝꯗ ꯑꯣꯖꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯇꯤꯃꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯗꯨꯒꯤꯗꯃꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯈꯟꯅ ꯆꯩꯅꯕ ꯀꯌꯥ ꯑꯃ ꯇꯧꯏ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯐꯝ ꯑꯃꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯁꯨꯟꯗꯔꯝꯅ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯗꯣ?" ꯍꯥꯏꯗꯨꯅ꯫ ꯑꯣꯖꯥꯅ ꯁꯨꯟꯗꯔꯝꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯄꯣꯠꯁꯛ ꯑꯗꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯐꯥꯎꯕ ꯈꯪꯗꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯨꯟꯗꯔꯝꯅ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯒꯤ ꯄ꯭ꯔꯇꯤꯃꯥ ꯑꯗꯨ ꯀꯔꯝꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯀꯦ?" ꯍꯥꯏꯗꯨꯅ꯫ ꯑꯣꯖꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯁꯥ ꯀꯩꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤꯡꯕꯨ ꯉꯥꯛꯊꯣꯛꯄꯤꯅꯕꯒꯤꯗꯃꯛ ꯄ꯭ꯔꯇꯤꯃꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯅꯕꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯏ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯁꯨꯟꯗꯔꯝꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯄ꯭ꯔꯇꯤꯃꯥ ꯑꯁꯤꯕꯨ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯈꯨꯡꯒꯪ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯍꯟꯒꯅꯤ?" ꯍꯥꯏꯗꯨꯅ꯫ ꯁꯨꯟꯗꯔꯝꯅ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯑꯁꯤꯕꯨ ꯁꯛꯁꯦꯁ ꯑꯣꯏꯅꯕꯒꯤꯗꯃꯛ ꯃꯥꯅꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯥꯅꯤꯌꯥꯒꯤ ꯃꯐꯝꯗ ꯁꯨꯟꯗꯔꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯕꯨ ꯂꯥꯛꯀꯗꯧꯔꯦ" ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯁꯨꯟꯗꯔꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯅꯤꯌꯥꯅ ꯐꯖꯅ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯅꯤꯌꯥꯅ ꯁꯨꯟꯗꯔꯝꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯧꯕ ꯋꯥ ꯉꯥꯛꯇꯅꯤ, ꯃꯔꯝꯗꯤ ꯑꯩ ꯑꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝꯒꯤ ꯃꯔꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯪꯕ ꯃꯤꯁꯛ ꯑꯃꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯅꯤꯌꯥꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯨꯝꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯨꯝꯕ ꯂꯥꯛꯀꯗꯧꯕ ꯑꯣꯏꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗ ꯃꯥꯡꯖꯧꯅꯅ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅꯤꯌꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯨꯟꯗꯔꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅꯤꯌꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯅ ꯑꯔꯥꯟꯕ ꯉꯥꯛꯇ ꯇꯥꯔꯦꯅꯦ꯫ ꯅꯪꯅ ꯈꯪꯂꯤꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯈꯪꯂꯤꯕ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯡꯅ ꯈꯪꯕ ꯍꯦꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯪꯅ ꯊꯧꯑꯣꯏꯗ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤ ꯌꯥꯝꯅ ꯊꯤꯅ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯒꯅꯤ" ꯍꯥꯏꯗꯨꯅ ꯃꯥꯅꯤꯌꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯟꯗꯔꯝꯅ ꯇꯧꯕ ꯑꯁꯤꯗ ꯃꯥꯅꯤꯌꯥ ꯑꯗꯨꯁꯨ ꯀꯤꯔꯗꯨꯅ ꯁꯨꯟꯗꯔꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯊꯥꯖꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯥꯅꯤꯌꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯅꯤꯌꯥꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ,
ꯑꯩꯅ ꯊꯥꯖꯩ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯕꯨ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅꯤꯌꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯂꯣꯏꯅ ꯊꯥꯖꯔꯝꯃꯤ ꯃꯔꯝꯗꯤ ꯃꯥꯅꯤꯌꯥ ꯑꯁꯤ ꯃꯃꯥꯡꯊꯛꯇꯒꯤ ꯍꯧꯅ ꯅꯣꯡ ꯆꯤꯡꯒꯤ ꯃꯔꯝꯗ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯌꯥꯝꯅ ꯈꯪꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅꯤꯌꯥꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯄꯤꯅꯕꯒꯤꯗꯃꯛ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯇꯤꯃꯥ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯄꯨꯊꯣꯔꯛꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯈꯔ ꯆꯪꯗꯨꯅ ꯄ꯭ꯔꯇꯤꯃꯥ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯥꯏ ꯈꯣꯏꯔꯝꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯐꯖꯔꯕ ꯐꯤꯔꯣꯜ ꯀꯌꯥ ꯑꯃꯕꯨ ꯁꯦꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤꯊꯔꯅꯟ ꯍꯥꯏꯅ ꯈꯪꯅꯕ ꯑꯍꯜ ꯑꯃꯅ ꯁꯨꯟꯗꯔꯝꯒꯤ ꯃꯐꯝꯗ ꯐꯤꯔꯣꯜ ꯐꯖꯔꯕ ꯑꯍꯟꯕ ꯑꯃꯕꯨ ꯄꯨꯊꯣꯛꯇꯨꯅ ꯁꯨꯟꯗꯔꯝꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯄ꯭ꯔꯇꯤꯃꯥ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯈꯔꯅ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯁꯨꯟꯗꯔꯝꯅꯗꯤ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯁꯨꯟꯗꯔꯝꯅ ꯁꯨꯔꯨꯡ ꯑꯁꯤꯗ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯇꯤꯃꯥ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯀꯗꯥꯏꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯃꯐꯝ ꯈꯪꯗꯕꯒꯤꯗꯃꯛ ꯁꯨꯟꯗꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯂꯥꯏ ꯑꯁꯤ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯕꯨ ꯆꯦ ꯑꯃꯗ ꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯆꯦ ꯑꯗꯨꯕꯨ ꯄꯤꯗꯨꯅ ꯄꯣꯁꯠ ꯑꯣꯐꯤꯁꯇ ꯊꯥꯗꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯄ꯭ꯔꯇꯤꯃꯥ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯕꯨ ꯈꯣꯏꯔꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯨꯟꯗꯔꯝꯅꯗꯤ ꯄ꯭ꯔꯇꯤꯃꯥ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯎꯕ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯄ꯭ꯔꯇꯤꯃꯥ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯒꯤ ꯃꯊꯛꯇ ꯁꯨꯅꯨ ꯃꯆꯨ ꯀꯌꯥ ꯑꯃ ꯍꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯁꯨꯟꯗꯔꯝꯅꯗꯤ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯨꯟꯗꯔꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯏꯁꯣꯔꯅꯤ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯂꯤꯕ ꯑꯁꯤꯗꯤ ꯅꯨꯡ ꯑꯃꯅꯤꯅ ꯍꯥꯏꯗꯨꯅ꯫ ꯁꯨꯟꯗꯔꯝꯒꯤ ꯋꯥ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯣꯖꯥꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯅꯨꯡ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯗꯦꯕꯤꯃꯥꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯁꯤꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯗꯦꯕꯤꯃꯥꯒꯤꯗꯃꯛ ꯄꯨꯖꯥ ꯀꯌꯥ ꯑꯃꯕꯨ ꯇꯧꯔꯝꯃꯤ꯫ ꯁꯨꯟꯗꯔꯝꯅ ꯀꯥꯞꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯅꯨꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕ ꯗꯦꯕꯤꯃꯥ ꯑꯗꯨꯕꯨ ꯐꯖꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯨꯡ ꯑꯃ ꯑꯣꯏꯔꯝꯗꯦ, ꯁꯅꯥꯅ ꯁꯥꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯨꯟꯗꯔꯝꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯁꯅꯥ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ, ꯑꯗꯨꯒ ꯁꯅꯥꯒꯤ ꯚꯦꯂꯨ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯗꯤ ꯃꯈꯣꯏꯅ ꯗꯦꯕꯤꯃꯥꯅꯤ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯂꯤꯕ ꯑꯁꯤ ꯅꯨꯡ ꯑꯃ ꯅꯠꯇꯦ, ꯁꯅꯥ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯁꯨꯟꯗꯔꯝꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯑꯃꯨꯛꯁꯨ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤꯗ ꯀꯔꯤ ꯑꯃꯠꯇ ꯀꯜꯂꯛꯄ ꯈꯝꯕꯟꯕꯁꯨ ꯐꯥꯎꯔꯝꯗꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯊꯋꯥꯁꯨ ꯁꯥꯔꯨꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯁꯨꯟꯗꯔꯝꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯕꯨ ꯁꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤ ꯁꯤꯔꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯀꯞꯇꯕꯤꯗ ꯑꯗꯨꯃꯛ ꯅꯣꯛꯈꯤꯗꯨꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯁꯨꯟꯗꯔꯝꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯕꯨ, ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯤ ꯑꯃ ꯁꯤꯔꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯀꯞꯇ꯭ꯔꯤꯕꯁꯤꯕꯨ ꯑꯗꯨꯃꯛ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯁꯨꯟꯗꯔꯝꯅ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯀꯔꯤꯒꯤꯗꯃꯛꯅꯣ ꯅꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯤ ꯑꯃ ꯁꯤꯔꯒ ꯀꯞꯇꯕꯤꯗ ꯑꯗꯨꯃꯛ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ? ꯁꯨꯟꯗꯔꯝꯒꯤ ꯋꯥ ꯑꯗꯨꯗ ꯑꯣꯖꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯩꯈꯣꯏꯁꯤꯡ ꯑꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯂꯣꯏꯅ ꯁꯤꯒꯗꯧꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯣꯛꯈꯤꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯃꯩ ꯊꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯍꯥꯟꯅ ꯄꯨꯟꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯁꯥꯟꯅꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯨꯟꯗꯔꯝꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯤ ꯑꯃꯅ ꯁꯤꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯃꯤ ꯃꯌꯥꯝꯅ ꯅꯣꯛꯈꯤꯗꯨꯅ ꯍꯔꯥꯎꯅ ꯂꯩꯕ ꯑꯁꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯁꯨꯟꯗꯔꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯨꯟꯗꯔꯝꯅ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯩ? ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯁꯨꯟꯗꯔꯝꯒꯤ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯣꯖꯥꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯥꯁꯇꯔꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯀꯣꯏꯁꯟ ꯑꯃꯕꯨ ꯍꯪꯉꯛꯏ, ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯥꯁꯇꯔꯅ ꯁꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤꯗꯃꯛ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ꯫
ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯥꯁꯇꯔꯒꯤꯗꯃꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯖꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯥꯁꯇꯔ ꯑꯁꯤꯒꯤ ꯃꯥꯒꯤ ꯐꯥꯒꯤ ꯌꯥꯝꯅ ꯇꯧꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯨꯟꯗꯔꯝ ꯑꯗꯨꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯁꯨꯟꯗꯔꯝꯅ ꯀ꯭ꯔꯤꯀꯦꯠ ꯃꯦꯆ ꯑꯃꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀ꯭ꯔꯤꯀꯦꯠ ꯃꯦꯆ ꯑꯗꯨ ꯌꯦꯡꯍꯟꯕ ꯃꯇꯝꯗ ꯁꯨꯟꯗꯔꯝꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯏꯪꯂꯦꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯟꯅꯔꯤꯕ ꯃꯦꯆ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯦꯡꯂꯤꯕ ꯀ꯭ꯔꯤꯀꯦꯠꯀꯤ ꯃꯦꯆ ꯑꯁꯤꯗ ꯖꯨꯕꯔꯥꯖꯅ ꯕꯣꯜ 6ꯀꯤ ꯃꯅꯨꯡꯗ ꯁꯣꯀꯥ 6 ꯊꯤꯟꯗꯨꯅ ꯏꯟꯗꯤꯌꯥꯅ ꯃꯦꯆ ꯑꯁꯤꯕꯨ ꯀꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯏꯪꯂꯦꯟ ꯂꯥꯟ ꯁꯣꯛꯅꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤꯗꯃꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯗꯤ ꯏꯟꯗꯤꯌꯥ ꯑꯁꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥꯗ ꯂꯩꯔꯝꯕ ꯑꯗꯨ ꯅꯤꯡꯈꯥꯇꯝꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗ꯭ꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯏꯟꯗꯤꯌꯥ ꯑꯁꯤꯕꯨ ꯅꯤꯡꯈꯥꯇꯝꯅꯕꯒꯤꯗꯃꯛ ꯍꯧꯖꯤꯛꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯨꯟꯗꯔꯝꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯑꯩꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗ ꯃꯤꯅꯝꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯦ, ꯑꯗꯨꯒ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯅꯥ ꯑꯁꯤꯒꯤ ꯂꯩꯐꯝꯁꯨ ꯑꯩꯅ ꯆꯤꯊꯤ ꯏꯗꯨꯅ MLAꯒꯤ ꯃꯐꯝꯗ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯌꯥꯝꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯖꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ MLA ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯇꯧꯗꯨꯅ ꯁꯨꯟꯗꯔꯝꯅ ꯄꯤꯔꯛꯈꯤꯕ ꯂꯣꯀꯦꯁꯟ ꯑꯗꯨ ꯇꯧꯗꯨꯅ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅ ꯂꯥꯠꯅꯔꯤꯕ ꯁꯅꯥ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅ ꯂꯥꯠꯂꯤꯕ ꯄ꯭ꯔꯇꯤꯃꯥ ꯑꯗꯨꯕꯨ ꯃꯥꯡꯈꯤꯕ ꯑꯁꯤ ꯁꯨꯟꯗꯔꯝ ꯑꯁꯤꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯨꯟꯗꯔꯝ ꯑꯁꯤꯕꯨ ꯂꯥꯏ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯒꯤꯗꯃꯛ ꯗꯟꯗꯤ ꯄꯤꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯟꯗꯔꯝꯒꯤ ꯃꯐꯝꯗ ꯗꯟꯗꯤ ꯑꯗꯨ ꯄꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯁꯨꯟꯗꯔꯝꯅ MLA ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯤꯊꯤ ꯑꯃꯕꯨ ꯏꯔꯝꯃꯤ꯫ ꯆꯤꯊꯤ ꯑꯗꯨꯗ ꯁꯨꯟꯗꯔꯝꯅ ꯑꯁꯨꯝꯅ ꯏꯁꯜꯂꯝꯃꯤ ꯑꯗꯨꯗꯤ MLA ꯑꯗꯨꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯤꯕ ꯁꯅꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕꯅꯤ, ꯃꯔꯝ ꯑꯁꯤꯅ MLA ꯑꯗꯨꯅ ꯊꯥ 6 ꯆꯨꯞꯅ ꯐꯖꯅ ꯄꯨꯖꯥ ꯇꯧꯔꯕꯗꯤ ꯃꯊꯪꯒꯤ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯃꯍꯥꯛꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯁꯨꯟꯗꯔꯝꯅ ꯑꯁꯨꯝꯅ ꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯂꯥꯏ ꯑꯗꯨ ꯈꯣꯏꯔꯝꯕ ꯃꯇꯝꯗ ꯂꯥꯏ ꯑꯗꯨ ꯒ꯭ꯔꯥꯎꯟꯒꯨꯝꯕ ꯂꯝꯄꯥꯛ ꯑꯃꯗ ꯄꯨꯊꯣꯛꯇꯨꯅ ꯈꯣꯏꯔꯝꯒꯗꯧꯕꯅꯤ ꯍꯥꯏꯗꯨꯅ꯫ MLA ꯑꯗꯨꯁꯨ ꯁꯨꯟꯗꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯥꯖꯔꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯒ꯭ꯔꯥꯎꯟ ꯑꯗꯨꯗ ꯄꯨꯊꯣꯛꯇꯨꯅ ꯃꯥꯅ ꯂꯥꯏ ꯑꯗꯨ ꯈꯣꯏꯔꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯑꯗꯨ ꯈꯣꯏꯔꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯇꯤꯃꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯟꯗꯔꯝꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯌꯨꯝꯗ ꯍꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯦ, ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯅꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯏꯪꯂꯤꯁꯀꯤ ꯑꯣꯖꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯖꯥ ꯑꯁꯤꯅ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯁꯨꯟꯗꯔꯝꯅ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯒꯥꯟꯙꯤꯖꯤ ꯑꯁꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯦ, ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯑꯁꯤꯁꯨ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯍꯧꯖꯤꯛꯇꯤ ꯅꯤꯡꯈꯥꯇꯝꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯁꯨꯟꯗꯔꯝꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯥꯅ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤ ꯑꯁꯤ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯎꯖꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯨꯟꯗꯔꯝꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯂꯨꯄꯥ 500 ꯆꯞꯄꯤ ꯑꯃꯕꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯁꯨꯟꯗꯔꯝꯅ ꯄꯤꯔꯤꯕ 500 ꯆꯞꯄꯤ ꯑꯁꯤꯕꯨ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅ ꯁꯦꯒꯥꯏꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥꯗ ꯌꯥꯎꯔꯤꯕ ꯒꯥꯟꯙꯤꯖꯤꯒꯤ ꯐꯣꯇꯣ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯐꯖꯅ ꯂꯩꯕ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯄꯣꯠꯆꯩ ꯑꯃꯠꯇꯒꯤ ꯚꯦꯂꯨ ꯑꯁꯤ ꯂꯩꯇꯦ ꯍꯥꯏꯕꯅꯤ꯫ ꯑꯁꯤꯗꯒꯤ ꯁꯨꯟꯗꯔꯝꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯗꯨꯃꯛ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯤꯟ ꯑꯁꯤ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯕꯤꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕꯁꯨ ꯀꯥꯎꯕꯤꯒꯅꯨ